Matamgi Manipuri Wari channel asibu tabiriba khwai pumnamakpu taramnokchari ngasi amuk laubirasi Ngamba 38 suba tangka tasengna yaifarelna sanabu khalibra natraga khandrabra haiba wahangsi melege kokta adumak ungduna leiri haigadaba hangadabasu asigi matangda hainaba wahi amagi tanja amata pibidre yaifarelna haidabadi yade mana yade haiduna adumak namsinduna thamkibadu meleina pamde aduna hainaba chance ngairi office ti nungtigi melei dula e haibabu waridi toina sanadre handakti Thabak tokpagi wa hairakani haibisda khanbada yaifareldu meleina hairakadariba wa amata mata ningdre mana ngangbadi tade mana ngangba khaktaw haina khankini haina amu khanbana masu meleida thabaki aruba matang natana atopa henba wari tawdre meleidu file ama puduna yaifarelga office manungda changlai file du yaifada piduna mangda lepi yaifarel su file du hangdoktuna yengi Magi signature tawgadaba mapadudasu penduna sasat tawshili Ashumna cheduda concentration piringai melaidu tablapna hairai Sir, aina haiduse ai thabaki wafam hairakano haibane gunda aina hairano haiba waduda nangna hanjin haidu tawse kaigino File de yangamba mamitu fatwan khatuna yenglaga penduna khadangduda thamduna hanglai melaidu sauningdura male nahan kai haiba mongdagi Confirm adu khazik wangna khomlai Mapung phana tadringaida hana reject tawrido kaigino aina haiduse hana muna tafam thoktra Yaifarel de pisum haifet suktuna ngaglap yengi nahan makhaiga manadaba melegi mongduda melei su confirm du hongda makha tarai Hangiba wahangi pakhum ama hangiba miduna ngairi hebase pakhum pigadoriba miduna khangde khangmandraba duda aina china thokna haibani respect yaudi hairabasu ai kaisu hairwe Adubu aigi wahangi pakhumdi piramu Yaifarel makhutna pariba kolomdu tapna table mathakta thammi makhut ani du lawshina duna khadangda sauraga mamitu tapna melaidi yengduna hairai Nangi pakhumdo aina pirabadi nangsu aina haiba mi yabataba Sir aina hangi bawasina ai sara tongjaba mata leibanate hena dumna sir gi future gi aina khanbibani ayabado pidrabadi sir na punsi chupa aigi wahangi pakhum pigidebe adubu Maduna ingwanda mangjaba mata leite aidi aina mafam si thadokdringai aigi oiba ngamjaba khara tawge khalambaduna thaugalon wangbalana wahangse hangbani aigi future gi nangna wabiriba chatki gadawagi nakhong thangatuna ngairaga leiraba nangna aigi future gi amuk khanbiriba aibu noksiro natraga harausiro menmanam ta tadre tawrise Sir fanamak oiduna su aina sir gi manakta punsi chupa leiba ngamgadaba nate leiminaringai naknaringai aduk tathok tasin tawduna hingminabani masina punsi yoigani haibdi leite sir oh phai haifet non thaduna noklaga mangak tu fatfat amuktang nomi melei sungasi di hairigi matagumna hairai sir agi pakumse pibiraro hairibra melei sir ai thanta haifam khangdaba matawri karino aina hauji khalise isamaksu gyana matajadaba makana tawri Kaino haining isa haisu jinsida thoro yadaba wakalda thamoidana haining bana fungatuna sorhampan phawa khangdaba hairodana hairagana wahi ama phawa thoro yadaba makana tawri Sir hauzima pakhum pidaba yade haiba leizade sir munna khantharaga pibirau Nangna hangiba wahangduga maridi leinadre aina khaliba mayamse kai matangi adu sir aduni khangde haribase Adudi aigi pakhumna kamdoba sir adu khorang boire nangi pakhumse pigi nangna diamna talingladi aina nangi maramda koksida magi wakal khandaba kuiri magi saktamgi mahut atopa kana amagi saktam kanna chongthoktuna toina leple nangna mabu palakwa matang natana aina mabu ningsingba tawrudri haujik nangna palaktuna mabu ningsinghale adubu thangnaba mikupta adumak kaukini Kuina mami tahalu yadi wakalna Phare sir adudi ay athubada uncle thoibagu nanaba matam leplaga sarda khangalak lage wadu hairaga melei mamai leiduna thokke tawbadu yaifarel na tapna kauduna khamai melei sir ai nangonda request amta tawgena haibiyo sir ai uncle una dringai da maga hana mutang unage yagadra
Yaradi nangna aiga maga unenaba amta silu. Melaidu Yaifarelda second khara yengduna leiraba matungda khumlaki. Sir, ai appointment ama hana amta lawzarakige aduga ai sarda matamda haizarage. Okay. Ngamba thabak chatnaba mafi loishinba loiraga setliba dress tuga chanaba necktie ama khallaga puraktuna sanada pi. Sana sumana hainingidu khangduna taidu ngambagi ngaksamda pulai. Thabak yami ngasidi. Hayeng mathang inauguration oibagi atoba topa mayam amani kaini khara thengakani ai. Kayam thengaktoiba? Ngantana law hairo. Haide kaisu sum kayam thengaktoinona chorakpada khangnaba hangbani. Nangna ngana halo hairadi ngantana halaktuni. Thengna law hairagana nganna dum laktoiba. Kuinaga udaba ngamde. Loirese angang kai makhada ngairamani chatnaba tawro. Nganna halo haira natraga thengna halo haira hairaga Thabak mayamdo loina loiraga adum halo. Thabak mayamdo loiba ngai leradi hayeng ayuktoina lani. Sana ngambagi wada haifet nui nokpadum leptuna tapna hairai. Ado ai nangonda kainamta haigena. Haidringai aisu kainam hana haige. Nang haidana aingonda kawbada haujiktagi kawba yararoi. Dhamba kaw hairo adide. Angangsingna kawbadu nangna kawbada magunbudi hengatkani haibabu Inaw mayamgini haidana aina khaktuna thamkrabasimadi nang kauranu atopa moina kauro. Kai kaudeba? Aini yam pamjaba ming ama lei aikhoi bokna aikhoi puda kauba. Kai ming Tamcha oina kauro nang sengonda. Hainaga droiba. Kaino hainaga drade hainadaba yarui kauro hauji ai tagi pakpa paktabra yengeba. Aikhoi bokna kaubaga nangna kaubaga kanane hena nungsigi yenge. Horen halakpada kauge practice hana fajanamta tarongkige. Hauji dum kauro practice tawdana kaurakpaduni aina taningise. Sana machindagi surama kamthoktuna tarau pangliba mit aniduna ngambade yengduna tablapna kaurai. Tamcha yarabra. Ngamba nokfet tawduna khumni. Yare. Kaino nangna haini do hairo. Kaino neba. Aigi phone amta laibigera na haigi tawba. Paisa do aina dum pira supira keba. Horen thabak halakpada amta laibiro. Adum laibada tawfong khangdeba. Kayaba. Phone amta laibiro haiba. Aduna tabdo. Horen halakpada lairo haiba. Aduna tabdo. Kaino karambano. Paisa kaido baba. Sum haibada soikiba chinnan thubaneba. Khunam sina naptanaba arembada paisa masa kauni bonang. Hinchaba mu olakadore. Olaga hauji pumna yolaga puk manungda hapaga puraga chani aina saraktana. Yare chalo thengi. Manakta ngahak leibaga se leheningda malene masi ngangse. Horen phone lerakpa kauni. Ngamba seplap sanadi yenglamlaga thangnaba ka amada changkre. Sanadi magi awatpa pot lawa changliboi ningduna kadida mana tawba yaba thabak thirai. Ngamba phone gi box ama paiduna thorai sana sungambana thorakpa duda yengakpada phone pairambadu ubada tawrambadu leptuna yenglai. Se lam helamba yar lam helamaba ahenba nangonda tainaba ngamdrasu helamiba mangondadi yamthina tainaba haiba mini ko aise. Thank you. Aina haisibu khambro wakal tabraba. Thengi chalo. Aina haise khambra khangdabra singna hairo. Horen halaga aina manda wa ma haige ko. Hauzik haibana kaidoba. Hauzik haibe ade horen haige. Ngangna ringai tanjada thongdino khana tawduna mapandagi tomthina kaurai. Damba chana batarase. Lage. Ngamba sanada luthaba meeting ama yenglamlaga kadagi thokre. Sana su phone di lawthoktuna yengi simama sohanana yauduna leiramle sana nokmi harauna lehawi. Nahan makaidi premna adum thawbani ngambana tongba garidu adubu ngasidi thawdre tongana ama oina thawre. Maningda magi nakanda famduna tongliba mayamduda onsin khairambadagi topic ama fat change tawduna hanglai. Inausa neyamba kainum hange. Hangu yamba. Aikhoi dambase haujikan kamai toge.
ꯗꯝꯕꯗꯤ ꯍꯥꯟꯅꯗꯧꯅ ꯑꯗꯨꯝ ꯂꯩ ꯀꯩꯅꯣ ꯑꯍꯣꯡꯕ ꯀꯩꯁꯨ ꯂꯩꯇꯦ ꯆꯨꯝꯃꯤꯅꯦ ꯌꯥꯝ ꯑꯉꯥꯡꯅꯤꯀꯣ ꯅꯣꯏꯁꯦ ꯑꯩꯈꯣꯏ ꯄꯥꯈꯪ ꯑꯔꯤꯕ ꯇꯣꯝꯊꯤꯟꯒ ꯄꯣꯏꯔꯩꯒꯗ ꯍꯪꯉꯗꯤ ꯐꯠ ꯈꯨꯝꯂꯛꯀꯅꯤ ꯑꯔꯤꯕ ꯃꯌꯥꯝꯅ ꯀꯜꯂꯛꯇꯧꯕ ꯃꯑꯣꯡ ꯑꯃꯅꯤ ꯍꯧꯖꯤꯛꯀꯥꯟ ꯗꯝꯕꯅ ꯇꯧꯈꯠꯂꯛꯏꯁꯦ ꯀꯩ ꯃꯇꯥꯡꯅꯣ ꯍꯥꯏꯁꯤꯕꯣ ꯅꯣꯏꯅ ꯈꯪꯈꯤꯔꯣꯏ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤꯑꯕ ꯑꯗꯣ ꯍꯥꯏꯐꯦꯠ ꯍꯥꯏꯕꯗꯤ ꯌꯥꯏꯗꯅ ꯗꯝꯕꯁꯦ ꯍꯧꯖꯤꯛꯀꯥꯟ ꯌꯥꯝ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯗ꯭ꯔꯣ ꯁꯨꯛꯄ ꯈꯔ ꯍꯜꯂꯦ ꯍꯥꯏꯗꯤ ꯈꯪꯉꯤ ꯑꯩꯈꯣꯏꯗꯒꯗꯤ ꯅꯣꯡꯃꯇ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯗꯦꯗ ꯍꯩ ꯊꯣꯔꯥꯏ ꯃꯆꯥꯒꯤ ꯑꯉꯥꯡ ꯅꯣꯏꯗꯗꯤ ꯀꯗꯥꯏꯗꯒꯤ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯗꯣꯔꯤꯒꯦ ꯒꯦꯒꯤ ꯇꯥꯏꯞꯇ ꯑꯗꯨ ꯀꯩꯅꯣ ꯗꯥ ꯄ꯭ꯔꯦꯝꯅ ꯍꯥꯏꯗꯨꯅ ꯃꯤ ꯃꯇꯩ ꯃꯅꯥꯎ ꯌꯥꯝ ꯅꯨꯡꯁꯤꯅꯔꯛꯄ ꯃꯥꯟꯗ꯭ꯔꯥ ꯍꯥꯏꯕꯅꯤꯅꯦ ꯕꯣꯟꯙꯨ ꯅꯣꯏꯕꯣ ꯃꯤ ꯃꯇꯩ ꯃꯅꯥꯎ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯅꯨꯡꯁꯤꯅꯔꯝꯅꯤ ꯀꯩꯅꯣ ꯂꯨꯍꯣꯡꯕ ꯐꯥꯎ ꯐꯅꯌꯥꯝ ꯀꯨꯏꯔꯀꯥꯟꯁꯤꯗ ꯒꯥꯔꯤꯒꯤ ꯊꯣꯡꯗꯨꯒ ꯀꯩꯒ ꯄꯨꯂꯞ ꯀꯥꯎꯊꯔꯝꯃꯗꯤ ꯅꯪꯏꯕꯣ ꯑꯔꯥꯛꯄ ꯇ꯭ꯔꯛ ꯑꯃꯅ ꯑꯃꯨꯛ ꯆꯦꯜꯂꯒ ꯄꯨꯔꯗꯤ ꯍꯣꯂꯤꯋꯨꯗꯀꯤ ꯐꯤल्म ꯇꯥꯔ ꯇꯣꯛꯀꯅꯤ ꯃꯅꯤꯄꯨꯔꯗ ꯂꯤꯖꯦꯟ ꯑꯣꯏꯍꯧꯅꯤ ꯚꯥꯏꯔꯦꯜꯗ ꯑꯁꯨ ꯌꯥꯝ ꯄꯪꯕꯁꯤꯕꯨ ꯀꯩꯅꯣ ꯈꯪꯗꯦꯃꯤ ꯏꯁꯧ ꯌꯥꯝ ꯂꯥꯡꯉꯤ ꯅꯨꯄꯥ ꯅꯠꯇꯗꯧꯅ ꯗꯥ ꯄ꯭ꯔꯦꯃꯤꯕꯣ ꯁꯟꯊꯤ ꯍꯥꯟꯕꯐꯥꯎ ꯀꯗꯥꯏꯅꯣ ꯍꯥꯏꯔꯀꯥꯟꯁꯤꯗ ꯃꯁꯤꯗꯩꯁꯤꯗ ꯅꯣꯏꯅ ꯍꯨꯏꯊꯤ ꯍꯥꯜꯂꯤ ꯅꯀꯣꯛꯇꯣ ꯂꯥꯡꯗ꯭ꯔꯗꯤ ꯀꯩꯅꯣ ꯁꯤꯗꯕꯣ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯕꯁꯨ ꯅꯠꯇꯕ ꯅꯊꯟꯇ ꯈꯪꯕ ꯂꯣꯟꯗ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯀꯃꯥꯏ ꯈꯪꯗꯣꯔꯤꯒꯦ ꯑꯩꯈꯣꯏꯅ ꯃꯇꯨꯡ ꯏꯟꯅꯔꯤꯕ ꯅꯨꯄꯥꯁꯦ ꯌꯥꯝ ꯁꯥꯊꯤꯕ ꯁꯥꯕ ꯃꯌꯥꯝꯅꯒ ꯌꯥꯝ ꯀꯤꯅꯕ ꯄꯩꯁꯥꯒꯁꯦ ꯅꯨꯡꯁꯤꯈꯩ ꯅꯠꯇꯕ ꯅꯝꯊꯤꯈꯩ ꯄꯥꯏꯕ ꯀꯩ ꯍꯥꯏꯅꯤ ꯃꯍꯥꯚꯥꯔꯠꯇꯒ ꯍꯥꯏꯔꯒꯅ ꯗꯨꯔꯖꯗꯣꯟꯒꯨꯝꯕ ꯔꯥꯃꯥꯌꯟꯗ ꯍꯥꯏꯔꯒꯅ ꯔꯥꯕꯣꯟꯒꯨꯝꯕ ꯈꯝꯕ ꯊꯣꯏꯕꯤꯒꯤꯗ ꯍꯥꯏꯔꯒꯅ ꯅꯣꯡꯕꯥꯟꯒꯨꯝꯕꯅꯤ ꯑꯁꯤꯒꯨꯝꯕ ꯑꯁꯨꯛ ꯌꯥꯝꯅ ꯃꯕꯨꯛ ꯂꯨꯕ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒ ꯋꯥ ꯑꯃ ꯍꯥꯏꯕꯗ ꯈꯪꯗ꯭ꯔꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯀꯃꯥꯏ ꯉꯥꯡꯅꯅꯤ ꯃꯤꯠꯅ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯕꯗ ꯂꯣꯏ ꯈꯪꯒꯗꯧꯅꯤ ꯈꯪꯉꯕꯣ ꯒ꯭ꯌꯥꯟ ꯇꯥꯎꯅꯤ ꯅꯣꯏꯕꯣ ꯍꯌꯦꯡꯋꯥꯏ ꯅꯣꯏꯅ ꯍꯤꯡꯍꯧꯗꯣꯏꯁꯤꯒ ꯈꯟꯕꯗ ꯑꯩ ꯁꯤꯕ ꯉꯝꯃꯣꯏꯗꯧꯔꯤꯕꯅꯤ ꯌꯥꯝꯗꯤ ꯈꯠꯂꯦ ꯗꯥ ꯄ꯭ꯔꯦꯝ ꯅꯪ ꯂꯤꯗ ꯌꯥꯗꯕꯅꯤꯅꯦ ꯀꯩꯒꯤꯅꯣ ꯗꯝꯕꯁꯦ ꯗꯥ ꯄ꯭ꯔꯦꯝ ꯅꯪꯅ ꯕꯦꯠ ꯃꯀꯣꯛ ꯃꯌꯥꯝꯒ ꯀꯝꯄꯦꯌꯔ ꯇꯧꯔꯤꯁꯤꯕꯣ ꯃꯤ ꯍꯦꯔꯣꯅꯦꯅ ꯈꯜꯂꯝꯗꯣꯏꯅꯤ ꯃꯁꯥꯅꯗꯤ ꯍꯦꯔꯣꯒꯤ ꯁꯤꯟꯗꯤ ꯂꯥꯁꯇ ꯍꯥꯏꯗꯣ ꯅꯣꯏ ꯈꯪꯗꯦ ꯍꯧꯖꯤꯛꯀꯥꯟ ꯍꯦꯔꯣ ꯅꯠꯇ꯭ꯔꯤ ꯇꯣꯇꯦꯜ ꯕꯦꯠ ꯈꯪꯉꯤꯀꯣ ꯍꯌꯦꯡ ꯃꯆꯥ ꯌꯥꯎꯔꯀꯥꯟꯗ ꯍꯦꯔꯣ ꯑꯣꯜꯂꯛꯀꯅꯤ ꯒ꯭ꯌꯥꯟꯒ ꯇꯥꯗꯦꯗ ꯌꯦꯡꯕꯗ ꯀꯜꯂꯨ ꯌꯦꯡꯕꯕꯨ ꯀꯜꯂꯕ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯅꯤ ꯁꯦ ꯅꯌꯥꯝꯕꯅ ꯄꯤꯕꯤꯕ ꯂꯩꯋꯥꯅꯤ ꯃꯤ ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯔꯝꯃꯂꯗꯤ ꯄꯩꯁꯥ ꯇꯞ ꯇꯥꯅ ꯂꯧꯒꯗꯕꯅꯤ ꯅꯣꯏ ꯑꯣꯏꯕꯒꯤ ꯑꯩꯅ ꯀꯩꯝ ꯍꯥꯏꯕꯤꯗ꯭ꯔꯕꯅꯤ ꯏꯁ ꯋꯥꯔꯤꯁꯦ ꯗꯥ ꯄ꯭ꯔꯦꯝꯅ ꯑꯩꯈꯣꯏ ꯒꯥꯔꯤꯗ ꯂꯥꯛꯏꯁꯦ ꯈꯗꯥꯡ ꯊꯥꯗꯗꯣ ꯑꯣꯏꯔꯅꯤ ꯃꯗꯨꯃ ꯈꯪꯉꯤꯗꯣ ꯌꯥꯝ ꯐꯔꯕꯅꯤ ꯃꯍꯥꯛ ꯀꯪꯁ ꯃꯥꯟꯕꯁꯦ ꯑꯁꯤꯒ ꯆꯠꯃꯤꯟꯅꯔꯕ ꯆꯤꯟꯁꯦ ꯁꯨꯄꯔ ꯒ꯭ꯂꯨꯅ ꯅꯞꯁꯤꯜꯂꯒ ꯁꯦꯠꯇꯣꯛꯄ ꯌꯥꯗꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯅ ꯅꯣꯏ ꯀꯣꯏꯊꯤ ꯊꯤꯔꯒ ꯂꯥꯛꯏꯅꯤ ꯍꯌꯦꯡꯅ ꯑꯃꯒꯤꯗ ꯅꯣꯏꯒꯤꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯩꯕꯤꯗꯧꯕ ꯄ꯭ꯔꯦꯝ ꯅꯠꯇꯦ ꯉꯥꯡꯅ ꯉꯥꯡꯅ ꯂꯥꯛꯄꯅ ꯌꯧꯒꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯏ ꯀꯟꯇ꯭ꯔꯦꯛ ꯑꯃ ꯁꯥꯏꯟ ꯇꯧꯕꯒꯤ ꯃꯐꯝꯁꯤꯗ ꯂꯥꯛꯄꯅꯤ ꯉꯝꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯅꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯋꯥꯔꯤ ꯇꯧꯏ ꯉꯥꯏꯍꯥꯛ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯇꯣꯝꯊꯤꯟꯒꯤ ꯐꯣꯟꯗꯨ ꯚꯥꯏꯕ꯭ꯔꯦꯁꯟ ꯉꯪꯂꯛꯄ ꯑꯗꯨꯗ ꯇꯣꯝꯊꯤꯟ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯃꯦꯟ ꯑꯣꯐꯤꯁꯇꯒꯤ ꯂꯥꯛꯄ ꯀꯣꯜꯅꯤ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯀꯣꯜ ꯇꯧꯔꯛꯇꯕꯅꯤ ꯍꯧꯖꯤck ꯇꯧꯔꯛꯄ ꯑꯗꯨꯗ ꯑꯔꯨꯕ ꯀꯣꯜ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯉꯝꯕꯗ ꯃꯄꯥꯟꯗ ꯊꯣꯛꯎꯒꯦ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯑꯃ ꯄꯤꯔꯝꯂꯒ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯔꯨꯝꯗꯨꯒꯤ ꯋꯥꯡꯃ ꯍꯦꯛ ꯂꯥꯟꯕꯒ ꯀꯣꯜ ꯔꯤꯁꯤꯞ ꯇꯧꯏ ꯍꯜꯂꯣ ꯁꯔ ꯇꯣꯝꯊꯤꯟ ꯃꯥꯅꯦ ꯍꯥꯏꯌꯨ ꯀꯩ ꯂꯩꯔꯦ ꯁꯔ ꯍꯥꯟꯅ ꯑꯦꯄꯣꯏꯟꯃꯦꯟ ꯊꯥꯅꯈꯤꯕꯁꯨ ꯂꯩꯇꯦ ꯍꯧꯖꯤꯛ ꯗꯥꯏꯃꯟ ꯐꯥꯏꯅꯥꯟꯁꯀꯤ CEO ꯌꯥꯏꯐꯔꯦꯜꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯦꯂꯦ ꯃꯐꯝꯁꯤꯗ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏ ꯁꯔ ꯉꯝꯕꯒ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯔꯦ ꯑꯩꯅ ꯑꯦꯄꯣꯏꯟꯃꯦꯟ ꯍꯥꯟꯅ ꯂꯧꯕꯤꯌꯨ ꯑꯗꯨꯒ ꯎꯅꯕꯤꯌꯨ ꯍꯥꯏꯕꯗ ꯊꯕꯛꯀꯤ ꯃꯇꯥꯡꯒꯤ ꯅꯠꯇꯦ ꯄꯔꯁꯅꯦꯜ ꯋꯥꯔꯤ ꯁꯥꯒꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯦ ꯁꯔ ꯍꯧꯖꯤꯛ ꯃꯥ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ꯭ꯔꯥ ꯂꯩꯔꯤ ꯁꯔ ꯑꯩꯅ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗꯦ ꯍꯥꯏꯕꯗ ꯁꯔꯗ ꯏꯟꯐꯣꯔꯝ ꯑꯃꯨꯛꯇꯪ ꯇꯧꯕꯤꯌꯨ ꯃꯥꯒꯤ ꯔꯦꯁꯄꯣꯟꯁ ꯍꯥꯟꯅ ꯑꯃꯨꯛꯇꯪ ꯇꯥꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯒꯤ ꯑꯩ ꯁꯔꯗ ꯄꯥꯎꯁꯦ ꯏꯟꯐꯣꯔꯝ ꯇꯧꯖꯔꯛꯄꯅꯤ ꯀꯅꯥ ꯀꯅꯥ ꯂꯥꯛꯄꯅꯣ ꯃꯊꯟꯇꯔꯥ ꯃꯊꯟꯇ ꯆꯪꯉꯛꯑꯦ ꯃꯅꯨꯡꯗ ꯆꯪꯉꯛꯄꯗꯗꯤ ꯀꯅꯥ ꯀꯅꯥ ꯂꯥꯛꯃꯤꯟꯅꯕꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯈꯪꯖꯗ꯭ꯔꯦ ꯁꯔ ꯑꯣꯀꯦ 5 ꯃꯤꯅꯤꯠꯁꯀꯤ ꯃꯇꯨꯡꯗ ꯑꯩ ꯄꯥꯎ ꯍꯥꯏꯔꯛꯀꯦ ꯁꯔ ꯍꯧꯖꯤꯛ ꯊꯕꯛ ꯑꯃ ꯇꯧꯔꯤ ꯄꯥꯎ ꯍꯪꯕ ꯌꯥꯔꯣꯏ ꯐꯅꯤ ꯁꯔ ꯇꯣꯝꯊꯤꯟ ꯐꯣꯟꯗꯨ ꯀꯛꯂꯒ ꯄꯣꯀꯦꯠꯇ ꯑꯃꯨꯛ ꯍꯥꯞꯆꯤꯟꯗꯨꯅ ꯃꯅꯨꯡꯗ ꯆꯪꯂꯛꯏ ꯅꯨꯄꯥ ꯑꯃꯅ ꯄ꯭ꯔꯣꯖꯦꯛꯇꯔ ꯀꯥꯞꯇꯨꯅ ꯇꯣꯄꯤꯛ ꯑꯃꯒꯤ ꯃꯇꯥꯡꯗ ꯋꯥ ꯉꯥꯡꯉꯤ ꯉꯝꯕꯁꯨ ꯉꯥꯡꯂꯤꯕꯗꯨꯗ ꯌꯦꯡꯗꯨꯅ ꯃꯨꯟꯅ ꯇꯥꯔꯤ ꯇꯣꯝꯊꯤꯟꯅ ꯃꯄꯥꯟꯗ ꯊꯣꯛꯂꯨꯔꯒ ꯑꯃꯨꯛ ꯆꯪꯉꯛꯄꯗꯨꯗ ꯍꯥꯏꯐꯦꯠꯇꯤ ꯌꯦꯡꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯋꯥ ꯑꯃꯠꯇꯗꯤ ꯍꯥꯏꯗꯅ ꯃꯃꯥꯏꯗꯨ ꯑꯃꯨꯛ ꯑꯣꯟꯊꯣꯛꯇꯨꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨꯗ ꯑꯃꯨꯛ ꯃꯥꯏ ꯑꯣꯟꯁꯤꯜꯂꯤ ꯉꯝꯕ ꯇꯣꯝꯊꯤꯟꯁꯨ ꯍꯟꯈꯤꯕꯅ ꯍꯥꯟꯗ꯭ꯔꯤꯉꯩ ꯄꯥꯎ ꯑꯃꯗꯤ ꯍꯥꯏꯔꯒꯦ ꯈꯟꯗꯨꯅ ꯃꯥꯡꯗ ꯂꯩꯔꯤꯕ ꯄꯦꯟꯗꯨ ꯄꯥꯏꯈꯠꯇꯨꯅ ꯕ꯭ꯂꯦꯡ ꯄꯦꯄꯔ ꯑꯃꯗ ꯏꯔꯛꯏ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯦꯂꯩꯅ ꯗꯝꯕꯕꯨ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯃꯦꯟ ꯑꯣꯐꯤꯁꯇ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯀꯩ ꯍꯥꯏꯈꯣꯒꯦ ꯆꯦꯗꯨ ꯏꯟꯁꯤꯟꯗꯨꯅ ꯉꯝꯕꯒꯤ ꯃꯥꯡꯗ ꯏꯟꯁꯤꯜꯂꯤ ꯉꯝꯕꯁꯨ ꯀꯩꯅꯣ ꯈꯟꯗꯨꯅ ꯆꯦꯗꯨꯗ ꯌꯦꯡꯉꯤ
Iriba mayeksindu paraga ngamba tomthindon sinduna yenglei kanano haibagi mongda tomthin supendu paiduna melaibu amu masak taktuna irei. Diamond Finance ki CEO Yaiferel gi Secretary Melay. Ngamba tomthindagi pendu lauduna masa cheduda irei. Kana kana la iba. Mathantani damba personal matters da wari masaning magi lakpuni haina hai. Hauzi ai la ani haiduna pau piko. Tomthin suma panda mukthokduna ngamba lakani ngahak ngairamu haiduna pau pikre. Tauramba thabaktu ngamba thuna loisilamlaga magi office lairiba domda lai wakhaldadi mayam ama khanbani Melayna sarakadoriba warigi maramda. Makoina office yaropada Melay guest room da famduna mabu ngairami kana sa changhalakanu haina sinaramlaga ngamba ka manungda changlai Melaydu ngambabu ubada nokvet wistorei. Good morning sir. Good morning. Ngamba changsinduna sofa amada famthai Melay su ngambana fambaga masu hanagi mafamda phammi ngamba suktuna yenglaga hanglai. Kay matangino. Ai sarda wafam amatang haizage haiduna lakpani. Wase koithoknai haizarage. Sargi loinabi sanaga aigi boss Yaiferelga amuktang unabagi ayaba sardagi lauzage haiduna ai sargi nakta lakchabani. Sarnasu harau harau yabirakani haibagi thazaba thamjari.